Koizu Sangai Festival yang besarle do ko sa so yaw le ko kana no se Sangai Festival yang besarle be ma se ma sai se ni sinang khoi dom cha an thau ra ga khoi hum tang ne cha le se be ma hai ko moi mama Gari thâu với cái bắp phở này mà tụi mình lấy chưa cái này chị bảo yên ngô chị cứ bảo mình để nó năng làm gì chị bảo Sapiri ID malang besi na ini size itu grand sound dapat ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯖꯪꯀꯥꯃꯣꯜ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯍꯧꯕ ꯌꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯖꯪꯀꯥꯃꯣꯜꯁꯦ ꯁꯤꯁꯤꯗꯅꯦ ꯃꯌꯥꯝ ꯇꯥꯟꯕꯁꯦ ꯅꯣꯡꯃꯗꯅꯦ ꯈ꯭ꯋꯥꯏ ꯄꯤꯛꯑꯕ ꯑꯦꯃꯥꯎꯟꯇꯅꯦꯀꯣ ꯂꯨꯄꯥ 100ꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯏꯕ ꯌꯨꯝꯗ ꯐꯝꯅ ꯈꯪꯕ꯭ꯔꯥ ꯃꯤꯅꯤꯠ 5-10ꯗ ꯃꯌꯥꯝꯅ ꯁꯤ ꯁꯥꯟꯅꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯁꯥꯟꯅꯕꯤꯌꯣ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯌꯣꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯥꯟꯅꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯗꯁꯨ ꯂꯥꯏꯅꯕ ꯃꯑꯣꯡꯗ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ 30 daysꯇ ꯂꯨꯄꯥ 100 ꯅꯣꯡꯃꯗ 1 dayꯗ 100 ꯕꯨꯛ ꯄꯥꯔꯕꯗꯗꯤ ꯅꯣꯡꯃꯗ 30 daysꯇꯗꯤ ꯂꯨꯄꯥ 9,000 ꯃꯨꯛꯁꯦ ꯇꯥꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯃꯥꯏꯅ ꯇꯥꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥꯅꯦ ꯑꯗꯣ ꯏꯁꯥꯒꯤ ꯈꯣꯔꯁ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯀꯩꯀꯩ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯔꯦꯗꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯃꯤꯡ ꯖꯪꯀꯥꯃꯣꯜ ꯀꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯁꯨ ꯍꯥꯞꯆꯔꯝꯒꯦꯀꯣ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯔꯦꯖꯤꯁꯇꯔ ꯊꯥꯕꯁꯤꯗ ꯅꯝꯃꯒ ꯔꯦꯖꯤꯁꯇꯔ ꯍꯥꯟꯅ ꯇꯧꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯥꯁꯋꯥꯔꯗ ꯊꯥꯔꯤꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯝꯕꯤꯔꯅꯤꯀꯣ ꯄꯥꯁꯋꯥꯔꯗꯀ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯤꯆꯥꯔꯖꯁꯦ ꯇꯧꯗꯣꯏꯅꯦꯕ ꯔꯤꯆꯥꯔꯖ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯝꯃꯅꯤꯕꯀꯣ ꯑꯗꯨꯒ ꯔꯤꯆꯥꯔꯖ ꯊꯥꯕꯁꯤꯗ ꯅꯝꯃꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯃꯥꯎꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯅꯤꯕꯀꯣ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯦꯃꯥꯎꯟ ꯈꯟꯗꯣꯏꯅꯤ 500 ꯇꯧꯕ ꯌꯥꯏ ꯑꯗꯒꯤ 500ꯗꯒꯤ ꯍꯧꯔꯒ 1 lakh ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗ ꯁꯤꯗ ꯑꯩꯒꯤꯗꯤ 5,000ꯁꯦ ꯈꯟꯖꯔꯦꯕ 5,000 ꯁꯤꯗ ꯅꯝꯃꯅꯤ ꯑꯗꯨꯒ ꯔꯤꯆꯥꯔꯖꯁꯤꯗ ꯅꯝꯃꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦ ꯇꯨ UPI ꯊꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯄꯤꯁꯤꯗ ꯇꯧꯔꯅꯤ ꯀꯣꯄꯤ ꯇꯧꯁꯟꯕꯤꯔꯅꯤꯕꯀꯣ ꯑꯗꯨꯒ ꯀꯣꯄꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯇꯤꯑꯦꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯅꯤꯀꯣ ꯄꯦꯇꯤꯑꯦꯝꯁꯦ ꯅꯣꯏꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯏ ꯒꯨꯒꯜ ꯄꯦ ꯇꯧꯕ ꯌꯥꯏ ꯑꯗꯩ ꯄꯦꯇꯤꯑꯦꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔ UPI IDꯁꯤ ꯁꯤꯗ ꯅꯝꯃꯒ ꯉꯁꯥꯏꯒꯤ ꯀꯣꯄꯤ ꯇꯧꯔꯛꯄꯗꯣ ꯁꯤꯗ ꯄꯦꯁ ꯇꯧꯁꯟꯕꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯄꯦꯁ ꯇꯧꯁꯜꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯟꯈꯤꯕ ꯑꯦꯃꯥꯎꯟꯇꯣ ꯑꯗꯨ ꯏꯔꯅꯤ ꯑꯗꯨꯒ ꯔꯤꯆꯥꯔꯖ ꯇꯧꯗꯣꯏꯅꯦ ꯔꯤꯆꯥꯔꯖ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏꯅ ꯄꯦꯃꯦꯟ ꯗꯤꯇꯦꯜꯁꯁꯦ ꯆꯪꯉꯅꯤꯕ ꯑꯗꯨꯗꯨꯒ ꯔꯤꯐꯔꯦꯟꯁ ꯀꯣꯗꯁꯦ ꯁꯤ ꯀꯣꯄꯤ ꯇꯧꯔꯅꯤꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯛ ꯍꯜꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯪꯀꯥꯃꯣꯜꯁꯤꯗ ꯆꯪꯉꯅꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯇꯦꯞ 2 ꯊꯥꯏꯁꯦ ꯁꯤꯗ ꯄꯦꯁ ꯇꯧꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯒ ꯄꯦꯃꯦꯟꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯂꯦꯒ꯭ꯔꯥꯝꯗ ꯖꯪꯀꯥꯃꯣꯜ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯅ ꯁꯤꯗ ꯑꯃ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯅꯤꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯇꯧꯗꯣꯏꯅꯦꯕ ꯖꯣꯏꯟ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯂꯩꯌꯦꯕꯀꯣ ꯃꯇꯝ ꯂꯩꯌꯦ ꯑꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯍꯧꯔꯛꯀꯅꯤꯕ ꯑꯗꯣ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯒ꯭ꯔꯤꯟ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯒ꯭ꯔꯤꯟ ꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯖꯪꯀꯥꯃꯣꯜꯁꯤꯗ ꯆꯪꯉꯅꯤꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯖꯣꯏꯟ ꯒ꯭ꯔꯤꯟꯗ ꯅꯝꯃꯒ ꯏꯁꯥꯒꯤ ꯊꯥꯅꯤꯡꯕ ꯑꯦꯃꯥꯎꯟꯇꯣ ꯆꯨꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯊꯥꯗꯣꯏꯅꯤꯀꯣ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯒ꯭ꯔꯨꯞꯇꯨꯗ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤꯕꯀꯣ ꯂꯣꯁ ꯑꯣꯏꯔꯦ ꯋꯤꯟ ꯑꯣꯏꯔꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯁꯣ ꯇꯧꯔꯛꯑꯅꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯤꯡꯛꯁꯦ ꯑꯩꯈꯣꯏꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗ ꯊꯥꯔꯒꯅꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯃꯤ 5 ꯍꯥꯞꯄ ꯃꯇꯝꯗ 7 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯤ 5ꯁꯦ ꯍꯥꯞꯄꯒ ꯔꯤꯆꯥꯔꯖ 500 ꯇꯧꯍꯟꯕ ꯃꯇꯝꯗꯀꯣ 500 ꯇꯧꯍꯟꯕ ꯃꯇꯝꯗ ꯋꯤꯛꯂꯤꯒꯤ ꯁꯦꯂꯔꯤ ꯑꯣꯏꯅ 750ꯁꯨ ꯐꯪꯗꯣꯏꯅꯦ ꯃꯌꯥꯝ
ꯁꯨꯃꯥꯏꯅ 7 days ꯐꯥꯎꯒꯤ ꯃꯅꯨꯡꯗ 10, 30, 50, 100 ꯁꯨꯃꯥꯏꯅ ꯃꯦꯝꯕꯔꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯞꯄꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯃꯥꯎꯟꯁꯨ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯋꯤꯗ꯭ꯔꯣꯋꯦꯜꯗ ꯆꯪꯉꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯟꯇꯔ ꯋꯤꯗ꯭ꯔꯣꯋꯦꯜ ꯑꯦꯃꯥꯎꯟꯁꯤꯗ ꯏꯁꯥꯒꯤ ꯑꯦꯃꯥꯎꯟ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯑꯦꯃꯥꯎꯟꯇꯨ ꯏꯕꯤꯔꯅꯤꯕꯀꯣ ꯑꯗꯨꯗꯨꯒ ꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯁꯦ ꯁꯦꯂꯦꯛ ꯕꯦꯡꯛ ꯗꯤꯇꯦꯜꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯗ ꯇꯧꯕꯗꯣ ꯈꯜꯂꯅꯤ ꯑꯗꯨꯒ ꯋꯤꯗ꯭ꯔꯣ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯇꯧꯖꯒꯦꯕ ꯁꯤ ꯄꯥꯁ ꯄꯥꯏꯕꯒꯤ ꯀꯩꯅꯣ ꯐꯖꯅꯕꯗꯤ ꯀꯗꯥꯏꯗ ꯈꯝ ꯇꯧꯔꯦ ꯃꯥꯏ ꯃꯁꯜꯗꯨ ꯌꯦꯡꯉꯨ ꯑꯣꯟꯊꯣꯔꯛꯑꯣꯁꯦ ꯑꯝꯇ ꯑꯁ ꯇꯦꯅꯦꯅꯦ ꯌꯧꯔꯦ ꯌꯧꯃꯥꯆꯪ ꯇꯧꯔꯦ ये मेरा आउटफिट है अस्तिना मागी अस्तिना आईगी ठोपरा देखो माना कोई वाली मांग है ना तब तान तुम मुरम ने से हो को लेब लॉय मा हि लेजे साइदा हिगा संगाइगा जिनम लो साइ साइ मोय असरा मबोक अमा सुगा यारे दमसा बिरागे से लाइरो हेलो complete ang ako Sabado. Pwede mo sana ba? không ngồi cái phụ cao hay cao này ấy mà không sợ nào chứ bên nó mà subu là đi dunia ko sa puti na ha ako'y idom sana pamili ay napami balik si Jose Bok yaudriban Khôi bé balik lâu đấy tàu rí Cái yên kìa Tích tổ Jê Jungkook ní cô Jungkook Mà lâu đấy tớ Kya này hay nổ Earring nè Phone ngạc ta Ôi ông ăn đi không Johnny come in Vâng sao thật Video bema Phone đi phazar Di phone đi phazar Phazar đi đây ang Phone ngạc ta Phone trả bà lạc của sắp mà này Cha thôi Mama kan 아시 이행우지 동자 지동정우라게 하지 뭐 하이 하이 지디야 그자 투자 이행정우 와 Shanghai Gateway Shanghai CF Harbour America
이놈아, 아 좀라 이 셈밤도 잡으시라. 시기다. 이말 나 시행아 뭐래 감거는. ꯍꯣꯏ ꯀꯌꯥ ꯌꯣꯜꯂꯤ ꯌꯦꯡꯒꯦꯁꯤꯗꯅ ꯑꯁꯤ 300 ꯍꯥꯏꯌꯧꯋꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯏꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯁꯥꯏꯗ ꯑꯣꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯤꯗ ꯑꯣꯏꯅ ꯐꯝ ꯂꯩꯔꯦ ꯁꯥꯏꯗ ꯑꯣꯏꯅ ꯃꯤ ꯖꯤꯟꯒ ꯁꯦꯠꯇꯅ ꯌꯥꯝ ꯈꯨꯝꯀꯁꯦ ꯌꯦꯡꯉꯣ ꯁꯦ ꯁꯥꯏꯗ ꯑꯣꯏꯅ ꯈꯔ ꯅꯛꯁꯜꯂꯣ ꯃꯥꯁꯤꯗ ꯏꯆꯥꯁꯦ ꯌꯦꯡꯉꯣ ꯉꯁꯥꯏ ꯇꯨꯝꯃꯨꯏꯅꯤ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯗꯧꯔꯦ ꯍꯦꯡꯒꯔ ꯑꯣꯐ ꯗ ꯗꯦ ꯌꯨꯝ ꯍꯟꯗꯧꯔꯦ ꯃꯌꯥꯝ ꯏꯐꯨꯟ ꯉꯥꯛꯇ ꯆꯥꯔꯦ ꯏꯆꯥꯒ ꯂꯣꯛ ꯇꯧꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯆꯠꯇꯣꯏꯁꯦ ꯃꯌꯥꯝ ꯕꯥꯏ ꯇꯧꯒ ꯕꯥꯏ ꯀꯣ ꯍꯔꯥꯎꯖꯩꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯂꯣꯏꯔꯦ ꯍꯔꯥꯎꯕꯅ ꯃꯥ ꯏꯆꯥꯊꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯒꯤ ꯁꯤ ꯂꯩꯔꯛꯑꯦꯀꯣ ꯑꯁ ꯍꯔꯥꯎꯏꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ